Koki singna Imphal Urkhul lambi thingmagi khongjang sangsingkhre Koki na Imphal Urkhul lambi thingli basi lengana khudak lephan gadabani tangkul nagalong Urkhul District leiriba Koki khul sing Kangpokpi District ki manung sallanaba demand tokre Koki singna Imphal Urkhul lambi thingbagi khongjang sangsingkhre Koki CSO Working Committee Urkhul Gauba lup amana Imphal Urkhul lambi thingbagi thabak sa tharibasi lengana khudak lephan gadabani haina Tangkul Nagalong TNL na demand tawri TNL na thadorakpa chirolamada Urkhul District amasum Kamjong District anigi miyamgi lifeline ama oiriba National Highway 202A da total shutdown kauriba si satnaba yaroidaba amadi Supreme Court na lambi thingduna ban tawba haibasi fundamental right of freedom of movement personal liberty amasum right to livelihood ki mayuktani haina pikiba wayal bu singnabani lambi asi thingmana district ani asigi miyamgi satoksin essential movement amati economic activity the sound akaiba pire hari maramasina Imphal Urkhul lambi thingbigi thabak sa tharibase lengana khudakta thingduna lambi asida miyam aki akhang leitana amadi apanba leitana satpai fangadabani amasum lengakna lambi asi ngak sienbigi thabakta ahenba security personnel sing thajinduna road opening party ROP team semduna lambi asigi sensitive oiba mafam singda pung kunga mari mathau tawhangadabani haina sutakshili masigi mathakta lambi asibu athingba piribu Koki CSO Working Committee Urkhul bu unlawful body amani haina lauduna makhogi mathakta logweba action chapsana lawgadabani haina demand tawri amaromda tha sigi taraga mathoida Sangkai village da Koki militant singna Urkhul Imphal lambi da lakpa Maruti alto car amaga Baleno car amaga thatlaga tonglakpa miyoi sing phajinduna makoida yorakpa potlam sing mulhauba adubu akan mamona condemn tawbaga loinana lahauba potlam sing khudakta handorakadabani hari mari lainaba authority na su lahaukiba potlam sing faganaba akan mathabak lakhotpiu haina su TNL na takslakli Sadong village ki social activist asangkasan su Imphal Urkhul lambi National Highway 202 da Sangkai Koki khulma pada lambi thingbigi khongjang sangsilibasi lengana khudakta akanwa miyeng sangduna security matik sana ngak senduna lambi asida gari sing chatpada ayat apan thoandanaba thabak lakhotpinaba minister Yumnam Khemsanda siro lama piduna taksingkhri Kamjong amasung Urkhul District ki miyamgi lifeline oiriba National Highway 202 Imphal Urkhul lambi Litan Sangkai area da Koki na lambi thingmana district ani asigi misa miyamgi punsida sound akaiba piri hairaduna lambi asigi sensitive oiba mafam singda ehenba security thamduna ngak sienbagi thabak lokhatpiu lambi asida akiba leitana satpa phangalu National Highway da Sathok sing tawbada athingba piriba Koki militant singi mathakta akanba action lokhatkadabani lambi asida checkpost sing thambaga loinana sang nine security patrol satkadabani haina lainga ki maikeida demand sing tawduna thabak oina pangthokpinaba su chief minister gi pukning sing slakli maruiba pawma oiribana Urkhul District leiriba Koki khul sing Kangpokpi District ki manung sallanaba demand tawkhri Koki Civil Society Organization CSO Working Committee na Urkhul District manungda leiriba Koki khul sing Kangpokpi District ki manung sallanaba demand tawduna matam kaktana Imphal Urkhul lambi thingbagi khongjang ngasidagi sanction bawkhri thawai Koki khul dagi Ken Khogin Baiti amasum Thangboi Mang Lun Kim Kauba miyoi ani tha sigi taraga mathoida majakhangdaba singna phaduna pukhraga hatkiba thawdodu senaba sing phagadabani Urkhul District leiriba Koki khul sing Kangpokpi District ki manungda chalhangadabani haina demand tawduna Imphal Urkhul lambi gi Sangkai village lambi thingwi khongjang sangsingkibani amaromda lambi thingkipana Urkhul District amasung Kamjong District ki miyam Imphal tamna lakpada Khudong sadaba mayuk narakpadi lengana akhanaba thorang oina ngasidigi Urkhul Imphal amasung Imphal Urkhul gi ehenba helicopter service amama numit khuding gi lehen bawkhri panmayabadi MLA Laisio Kaising amasung MLA Ramuiba gi maikeidigi minister amasung transport director da Imphal Urkhul helicopter service lehen binaba takshin balaikrabani mamang tha February haurakpada Urkhul District ki Litana Koki amasung Tangkhul community anigi marakta sound unkhatnaba thawdokta Tangkhul gi yung kya Koki khulai paibising mai thaba laikrabani masigi matung tarapada tha sigi taraga nithoida Urkhul dagi Imphal tamna gari da lakpa Tangkhul gi khunja kunga mathoida Sangkai Koki village Koki khulai paibising fajinduna nongma thambaga loinana yaurakpa potlam singsu lahaukhibani
Urkhul District ki Thawai Koki Khuligi Koki ani masak khangdabasingna phaduna pukhraga tha asigi taragani thuik ayukta sina phangkraba matung numit adumaktada Koki Khulai paibisingna tangkul khunja sing adu fajankhibani Malem nganba mihata senabasing phadriba phawba hakchang laukhiroi hiji esi ngarang Mars tarago humdagi nungthil pung mangaga makhairam tabada Tezpur awang laikai digi singakham malem nganba butam thina hatkhiba mihat asida senabasing Mars taraga turuk phawgi manungda lengana masak khangdoktuna makhoibu phaduna akan beserak pigadabani senabasing phadri pa phawba laikhidrabigi hakchang laukhiroi haina ngasi misi asiga mari lainana CM ki JSC gi maikei digi mari lainaba authority singda takshilakli loinana ngasi miyamna miat asigi mayukta wakat mi phamkhri JSC gi convener e Ratan Kumar Thadorak Chirolamada laikhidraba singa kham malem nganba sunomdana imung pujariba amata ngairaba misani magna laikhidaba sina mangonda depend tawragi hinglamba mahaki imung manung punamak awaba phibam ama oihoragani maki mihat asi akan mamongna GSC amadi maikei asungi miyamna condemn tawi haidi maram asina lengana laikhidrabagi imungda pibiyaba mating pibaga loinana tha asigi taraga turuk phawgi manungda mahakpu hatpada senabasing masak khangdokpaga loinana makoi pu faduna logi sap sab serak pigadabani loinana mihat asigi matang athuba matamgi manungda marik sumna thigatgadabani haidin su paw stamakata na phongdokli Singakham malem manba bu hatpada senabasing masak khangdokpaga loinana makoi pu phadriba phawba laikhidraba malem nganbagi hakchang moktagi lauduna aroiba mathau mangam pangthokloi hainasu GSC na lengakta thamnakli Yod purakpa truck mai thabada senabani haiba miyoi ma police na phari NSN ga mari leinade haina singdorakli tha sigi saisat anida Senapati district ki Khabinam village ta yod purakpa truck ama mai thakhibagi thaudo adu da senabani haiba miyoi ma Manipur police na nan fagat pangam khri hari pharaba miyoi du Ramayo basum se yakhai ga matu apokpa Sat phang basum kawi hari miyoi si ngarang numidang fagat pangam khiban hari phagalaba miyoi du digi mobile phone ani amasum gypsy ama fagat pangam khri hari amaramda thaudo osida senari bising makhata na fana ba investigation sathari hari nakal amaramda tha sigi ani ge yupung nipan makhairum tarakpadi Imphal Dimapur lambi gi Senapati district ki Kabinam amasum Lairok Sing village ani ki marakta yod purakpa truck ama mai thakhiba thaudoka mari lenana police na phare hariba Ramayo basum NSN ga karigumba hiram amataga mari leinadi haina NSN gi Ministry of Information and Publicity gi mekedi gi singdorakli tentak na sumna myam na thamjaram ge duga haujikoi nadi myam paus matang se lusinjarage amasum makhata ba anoba update myam pun ngamina sena channel sigi mekedi gi myang pham da makhata na thamjari makhata ba anoba update myam pun ngamina si